Online Manipurgi ayuki pau yengbiriba pumnamak Potloikhre khurumjari ahanbada maroiba pau. Kuki Asiba Khara kanamtana lawba laktabadagi ngasi Athoubasingna Potloikhre. LPG ki office ta hand grenade thamjilamle ngarang numidang pung 7 kunrom taba matamda masak khangdaba mioisingna Imphal gi wahengbam leikaida leiba wahengbam leikai LPG office ki manager gi ka da hand grenade ama thamlamle hairi hand grenade adu masak khangdaba mioi anina manager oriba kaisam thong moirang ningthau leiraktagi Thomson gi ka da changlakpaga loinana angangba machu gi plastic khaw ama da hand grenade ama haplaga table mathakta thamlambani hairi tungda police ta pau piraba matung police ki kangbuna hand grenade adu asoi angam yaudana lauthokre hairi Nahasingi mayokta laiba budget ni Union Minister na chaliba chahi asigi oina handakta Parliament ta puthokiba budget asi nahasingi mayokta laiba amadi akhannaba state kharagi yenglaga puthokiba budget ni haina Manipur Pradesh Youth Congress Committee na maral sirakpaga loinana budget asigi mayokta kanma kholaw kaya lawkhre Manipur Pradesh Youth Congress Committee ki thomi singna sinduna hianglam awanglei kaida budget asigi mayokta khongjang chengsinbaga loinana budget asigi mayokta wafam kaya phongdokre Khongjang asiga mari lenana committee asigi president wahengbam anana phongdokibada handakta puthorakiba budget asidi tasengna naha singi damakta kari sukhandraba naha gi mayokta leiraba budget amani masi India pumbagi oina khwaidagi laibak thibani hojik asi artificial intelligence ki irang ama oirabani asiguma mata masi yoraba fawbada budget asida AI automobile optics science and technology na chingba industry kayagi matangdadi mami taba uba phangde haina suphongdoki Mahana makata na maral siraduna high budget asi Modi government na political gi khudong chaba lawna ba hotnaba michang mikhai naiba budget amani budget asina Bihar gumba akhanaba state khara tamak kanaba piri hauji chahi ani hena mai chaklak liba tangdu leitana leiba ngamlaktriba Manipur gi matangdadi karigumba wafam amata supande akhanaba package amata supande haina supenda wafam kaya phongdoki Irang sigi waroishin oigadaba amadi lanjenarabasing mayumda hanjil hannaba akaknaba matam ama assembly na waref lawduna white paper puthokadabani imagi maira Irang asigi waroishin oigadaba waref amadi lanjenaduna leiribasing mayumda hanjil hannaba akaknaba matam ama assembly mifamda MLA pumnamakna waref lawduna white paper puthokadabani haina imagi maira gi president TA Sujata na phongdokre ngasi Manipur Press Club ta paumi singa unaba amada imagi maira gi president TA Sujata na hai Lagliba February 10 dagi haugadoriba 12 suba Manipur Legislative Assembly gi 3 suba session asi miyam amadi CSO singna tarai na lobiganu Assembly session asi da saruk yagadoriba miyam gi mihut singna su miyam Manipur gi chaukhotharangi natraga lakadoriba senba chahi 2025-26 ki matangda khanabada lamdam asigi mama oibi singna ayetpa amata leite adubu lenga ki oiba manungi thabak thoram sing khanadringai hojik tholibe Manipur gi tangdu laitadaba phibam asigi achumba miyamna yaba Waroishin oigadaba waref lawgadabani loinana hojik lanjenaduna leiribasing mayumda hanjil hannanaba akaknaba matam ama assembly mifamda opposition amadi ruling MLA pumnamakna khuyek piduna aiba cherul oina puthokadabani hojik thokliba irang asigi white paper puthokadabani hojik thokliba lan asi kanglufani gi oiba lan nate maitei furufta ST list chananaba honarubadagi thorakpa lan sunate masi state manung khaktagi aiba Oiba international conflict amasuna te haibasi karisu khangjadaba miyam fawba khanglamgani maram aduna thokliba irang asigi matangda assembly da mamutana nainaduna yamdrabada numit humni gi matam lawduna khanagadabani haiki magna makhata na hai chahi ani fajilaklaba phibam asida assembly da miyam gi mihut singna punna phaminaduna irang sigi waroisin oigadaba akanba amadi apunba waref lawbiu haina imagi mairana amadi Manipur gi miyamna ngasi fawba taksinuna lakhibani Manipur assembly gi member su oiriba MLA tarana haukiba Kumja 2023 gi May 3 dagi hauzik fawba tokhaiba administration union territory gi demand tawduna ngasi fawba khongpham chena chap manana leptuna leiri adubu lemhauriba MLA yankhai asigi manungdagi amatana ngasi fawba kuki MLA tarana taliba tokhaiba administration gi demand asi lali maram chade haibu wafam amata thamdaba sishu Manipur miyam pumbagi di khwaidagi laibak thibani lakliba February 10 dagi famgadoriba Manipur assembly mifam asiga mari leinana Lamdam asida leiriba CSO sing club amadi maira paibi sing tungi mirol gidamak punna lepminasi lanjena duna leiriba imung sing hanagi punsida hanjindriba fawba ekhoi gi apunbagi khongjang amadi wakat sing mapi mapa oiriba lengak loi singda thaminasi lanjena duna leiriba sing hanagi punsida hanjindriba fawba lamdam asida santi leire haiba yaroi samu makhongi lengak oibiganu miyamgi lengak oibiu haikibaga loinena ngasi mafam khangdana macha masu mangkhriba leikhidriba singi imung manungna Wariba asi karidagi nong haibadu munna khangbiu Manipur na mai chaktuna leiringai macha masu kaya amana punsi pikhamnaduna wana leiringai da karigidamak
ꯀꯨꯝꯚ ꯃꯦꯂꯥ ꯁꯔꯨꯛ ꯌꯥꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯆꯤꯍꯩ ꯁꯨꯖꯥꯇꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫